इरमदम इपाउ YouTube channel मियंग ताबिरि पुनम पुतारामना ओक्चरी ngasi phongkhiba tongan tongan ba paukchi singdagi maru oiba pau khara pathokchari ahanbada maru oiba pau Kuki Mlasing Leingak Sembda Yaorabdi Hatkani imung manungsu tanthokani haina UKNA na khangalakle Gwaltabigi khunja sing Mayum2Da Changnaba Hotnakhre security force ka akan mamong da Hotnakhre mok bom pokhaibada security personnel ama journalist ama sokle Wangjing hairok lamphai gi new market mapagi lambi matek semjindrabadi lambi tawkhairagani hairi amadi sangai festival da bom langsinna tawrambaga KCP ga mari leinade hairakli hauji pau sandokna pijari separate administration pidriba phawba government semba yaroi Kuki Mlasing Leingak Sembda Yaorabdi Hatkani imung manungsu tanthokani haina UKNA na fokdorokli Matam kayagi mamangdagi tanduna lakliba separate administration gi demand fangdriba phawba Manipur da popular government amata semba yaroi haina suspension of operation khwe pinabada yaudriba United Kuki National Army UKNA na thadorokpa cherol amana fongdorokli lup asigi Department of Information na thadorokpa cherol amana hai karigumba popular government ama semba tarabasu Kuki Mlasing Leingak Sembda saruk yaroi dabani Mlasing resign tawgadabani karigumba popular government semba yaubada tarabadi hairiba MLA adu sibagi cherak pigani imung manungi miyoi singsu khundagi tanthokani Kuki Mlasing da akanba warning tawriba suspension of operation da su yaudaba terrorist kangbu asi hantakta so Assam Rifles na chathakiba operation da kadar mari hatkhrabani madugi matung tarakba action sing kibadagi hauji koilot lotuna leiribani thajaba yaba mafamdagi phangba pauna hai India government ka yanaraga chatminariba KNO amasung UPF ki kangbu singdi Leingak semlakpada Kuki sing yauba natraga yaudabagi wafam asi makhoi masa na lepsa suno haina inthokpa leikhrabani masigi sumatakta central government na sugi kadar singda Leingak Sembda Kuki Mlasing Yaorabdi akan wafam thamlakhiba leikhrabani pau asina makha tana hai Ministry of Home Affairs ke mihut kangbu amaga sugi kangbu ga hantak tawari sanakhiba aduda Kuki singna demand tawriba legislation lebat union territory ama sembagi wafam adu aithokloi hairakhiba leikhrabani wafam asima Kuki UG group sing aduna cherol thadorakpada so hairakhrabani Gwaltabigi khunja sing Mayum2Da Changnaba Hotnakhre security force ka akan mamong da Hotnakhre mok bom pokhaibada security personnel ama journalist ama sokle Imphal East district ki manung chanba Sombung relief camp ta changjafam loduna leiba Gwaltabigi khungi khunja singna Mayum2Da hanjinnaba lakpada security force amadi IDP singi marakta chawna muknaba thokre IDP singna makha tana relief camp ta leiduna awaba khangba pamdre Leingakna makhoibu masa gi Mayum2Da changhallagani hairabasu karigi athingba piribano haina khongjang aduda saruk yakhiba Gwaltabigi khuldagi nupi amana fongdorakli ngasi IDP singna changsilakiba khongjang aduda nupa yaudana nupi khaktamak security force singa khulda changba yanaraba matung punna lakminaraba matung yangang pokpi amadi Gwaltabigi khunawgi tainafamda thattuna makhata na changhallaktabadagi muknabagi thawdo adu thokibani khongjang aduda saruk yakhibi nupi amana paliba Leingak asina state asida free movement leire haiduna festival pangthokpada natana khunja singbusu Mayum2Da hanjilangani amadi mayum makai samjanaba senfam pitharagani haibagi matung inna sahi ani makai hena mayum makai ubo phanglaktriba asi karamba phibamda leiri haiba adu yengba khak oirabasu changnaba hotnabada security force singna tear gas amadi mok bomna singba kaptuna tangkhaiba asi nuaite IDP sing relief camp ta leiba ware makoibu atubada Mayum2Da hanjalanbiyo haiki khongjang aduda security force na mok bom kapada amuk hanjilaktuna pokhaibada Imphal East CDO gi personnel ama amadi Impact TV gi journalist P Bobo aso apan nangki hairi Wangjing hairok lamkhai gi new market mapagi lambi matek semjindrabadi lambi tawkhairagani Wangjing hairok lamkhai gi new market mapagi lambi matek asi numit mangani gi manungda mari leinaba singna koila saduna semjindragadi tawkhaiduna lambi thingjinbagi khongjang changsilagani haina new market ta kaithen famlibi ima ibel singna akan wafam thamlakli ngasi Wangjing new market ta kaithen famlibi ima ibel singa pawmi singa unabada wafam asi fongdokladuna Wangjing new market management committee gi president maibam ibechana hai Wangjing hairok lamkhai oiriba Wangjing new market ki mapagi lambi matek asi asuki matik phibam soklaba lambi ama oire lambi gi phibam phattaba asina maram oiraga lambi asi uful ka henda thangba mafam ama oire haiki Paumisinga unaba aduda mahakna makha taraduna hai new market asida ahal oirabi ima ibel kaya suthoraktuna nomagi chara talibani haujik lambi asi uful ka hena chenbana maram oiraga ahal oirabi kathel phambi ima sing lok khulai tawbuna singba tongan balaina naraktuna khudong chadaba kaya mayoknabada natana kaithel phamba phawba ngamkhidaba yaure
Kaithel asida lamdam asomgi miyamna laita laira khara koknabagidamak pofam famduna honariba asida lambi asina phibam sokchilakpana maram oiraga uful yamna thangbatagi kaithel phamba ngamdabagi phibamda leire lambi asi numit mangani fawbagi manungda mari leinaba singna semjendragadi lambi asi tapkhaiduna khongjang changsilagani haina mari leinaba singi pungning chingsilakle Sangai Festivalda bom langsinnaba torambaga KCP ga mari leinade hairakli hojik jathariba Sangai Festival lisingani kunga mangada bom langsinnaba thorang toramba KCP kadar ahum phare haina Manipur police na thadorakpani haiba cherol ama thasi kunga taret ki pauche amadi electronic media singda phongnarakli wafam asiga KCP ga karigumba hiram amatada mari leinade haina aina thingkraba lalolup asigi secretary in charge information and publicity gi thaupuriba S mangalna khuyak piduna press ta thadorakpa cherol asina hairi cherol asina hai Manipur police amadi Assam Rifles na masida chenaba KCP MFL gi fare hairiba kadar ohum Imphal East Okram Chuthek gi Laisram Sonia Imphal West Tera Sadokpum Laikai dagi Salam Loangan ba Maitai LS Ibungo amasung Thawal district ki Wangjing Bazar dagi Phamdom Phampo Mitai LS Ajoy LS Abungcha hairiba myoi sing asi KCP MFL gi kadar amata nate aduga Maitai Lanmi Nauti Boy haina mingthonba Facebook account asisu party gi account nate Party authority na KCP ga mari leinaba kanagumba myoi amatada miyam tinbam pham singda bom pokhaihanba gi yathang piba amata laite kanagumba Facebook amadi media platform singda maram chadana party gi mingsin narbadi makoi gi mathakta matik chaba khongthang lokhatkani hairi myoi taruk lupa koti ama makhai gi heroin kilogram manga konana fagakhre Directorate of Enforcement Subzonal Office na Mizoram amasung Gujarat ta thi humba gi thabak chathabada heroin powder yauna atai polam kaya fagat pangamkhre Mizoram Police na Narcotics Drugs and Psychotropic Substances Act ki makhada miyoi taruk tagi lupa koti amaga makhai gi heroin kilogram manga fagat khibagi thagalakhiba FIR adu Enforcement Directorate na thi humba gi thabak chathabada maduda cell oina lupa lakh nifu taruk digital device amasung bank account sing fagat khiyari Enforcement Directorate na methamphetamine drug sungbada sinaba polam sing leibak asidagi Myanmar gi drug chungpham singda puthokpani Myanmar da drug sunglaba matungda Myanmar gi Mizoram phawrga Bharat ki mafam kaya da drug pusilakpani haiba su khangba ngamle hairi Framework Agreement chana handrabadi India bu kanana thajagani haina IM na phongdorakle Government of India ga ceasefire sign taunariba National Socialist Council of Nagalim isak uiba NSCN IM gi oiba Parliament Winter Session Tatar ho gi ahanba session itihasik oiraba loop asigi Framework Agreement FA bu hojik phawba thawsadana thamli haina nungnangbu phongdokna khibaga loinana FASC India government ka matam kuirabagi tungda sign taunadun lakhibani hairiba FASC malempun amana khangi Government of India na FASC hojik phawba miraiduna thamli asi human rights amasung naga history bu hatok pibuga chap manai asigumba thawung asida karamba leibakna India da thajaba thamgani amadi nagagi miyam singmasu India da thajaba thamkhigadra haina wahang kya hangnakhi Tatar ho dagi thadorokpa cherol amagi matung ina NSN IM na naga singgi oiba tung koiba solution ama purokna bo honabada yengnaba kya ga lanthengna khiba laikhre asimaktada hojik phawba naga singgi manglan asida matam gi oiba yekhai thingaiba pina bo honaduna lakli adubu naga myam singgi NSN da thajaba thamduna naga national political issue asida hojik phawba khongpham hongdana leiri haibasi yamna thagatningai ni cherol asina makhatana hai matam asigi NNC asina marai chaithar khibaga loinana NSN IMbu Naga National Assembly the mandate piduna resistance movement kaya jathar matung NSN IM gi oiba parliament asiling khatkibani adubu hojikti government of India na NSN asi asengba naga miyam gi damak lepliba political organization amagum masak khangli masimak na government of India gi prime minister gi level da loop asiga political talk tawnaduna laklibani matam gi oiba diplomatic field da NSN gi lusingba singna International dignitary sing yauna nagagi achumba khongthang asibu masak khangnabagi damak wari sanaraba matungda UNO ga parallel organization amagum UNPO na makhoi gi membership oibada ayaba piri masida sunatna NSN gi lusingba sing United Nations Human Rights ki meeting sing da wangang bugi rights sing piri amadi UNHCR gi thangna na pangthokpa meeting tarukta su NSN gi lusingba sing na wangang bugi khudongchaba pikhi statement asina makha taraduna hai NSN IM na India government ka ceasefire taunaduna itihasik warba framework agreement asi hojikti sahi yankhai mapung pharak kadore khongpham asi fangnabagi damak naga singgi I milu pirang khona zaman matam amadi lanthum kya mangduna lakli hairi maram asina karigumba naga singgi manglan
Framework Agreement Chanahanba Haibasi, India government na Chahi Yankai Ama Amuk Sangdokpa Tarabadi, Nagasingi Manglan Pumkai Kai with the Natana, Nagasing Namakatana Makogi, Human Rights Amadi, History Bumanganaba Honaba, Si Sugya Yabangamloi, Maram Asina Framework Agreement, Asi Government of India Natana Handriba Fauba, NSN I am na Honaba Lepkiro Haina Fondogli.